Ahambada Maroiba Pau Pizari E-Rickshaw Workers Union Manipur na Sindana Road Show Ama Manipur ki Chief Minister N. Biren Singh Lam Thakre Amadi Waithau Sangomsang area da eviction tawkhibada awa ana tahawraba miyoi singda Manipur Pradesh Congress Committee na ngasi chana thangnaba polam kaya mateng pangkhre Krumzare Dayapati Senjamna Hauzik Numidangi Poni TV Prime Time News Pizare Kanglagi Nongjup Thongda ngasi E-Rickshaw Workers Union Manipur na sinduna road show ama Manipur ki Chief Minister N. Biren Singh Lam Thakre Ngasigi road show adu pangthokpagi maru oiba pandamdi Imphal City asi pollution kayadagi ngakthokpaga loinana kaitharakliba aying asagi khal asi kannanaba amadi global warming dagi ngakthoknabani haide Thauram aduda wa ngangladuna Chief Minister na phongdokhibada hauzik leiba fibam asda global warming amadi mahausagi khal kaitharakliba sidagi kannanaba asigumba program asi yamna maru oi Mahang makha taraduna environment asibu kannanaba miyoi kaya voluntarily tholoktuna uwa thab amadi e-vehicle sizinaba mathau tai haike Lamdam azida miyoi kaya ama air amadi noise pollution dagi kannanaba e-vehicle sizinaba haurakli loinana khongthang asibu sogatpo oina lenga ke maikai dagi su tongan mpham singda charging point ama semnagani Mahausa Lairembina miyoi bagi tangzaba nate miyoi bana Mahausa Lairembida tangzabani maram aduna turen mapanda uwa kaktatlibasing asi thingnaba mass campaign chatharagani haina phongdokhe Loinana government eviction tawriba asi reserve forest ki jaga sing amadi turel mapanda yumkai sajinbasing khaktada tawbani haina su phongdokhe Matam kharagi mamangda Chief Minister ki order amagi matung ina Waithau Sangomsang area da eviction tawkhiba aduda awa ana tahoraba miyoi singda Manipur Pradesh Congress Committee na ngasi chana thaklaba polam kaya mateng pangkhre Thaubal district ki manung chana leiriba Waithau relief camp ta Wangkhem block Congress Committee na sinduna pangthokhiba tengbang bagi thoram aduda MPCC ki president K Mega Chandra MLA amadi MPCC ki team su sarugya khe Tengbang bagi thauram aduda MPCC ki president K Mega Chandra na phongdokhibada Lilong Kendra amadi Waikhong Kendra gi manung chana leiba Waithau Sangom sangda yum humfu eviction tawkhiba aduda leifam chafam leitana leiba miyoi sing adugi awa ba asi khajiktang oirabasu koknanaba amadi Congress ki leader Rahul Gandhi ge 52 suba mapok kumon ga mari leinana nongmada changdaba yadraba polam kaya asi yenthokpani haina phongdokhe Hujik leiba relief ta kem da leiba awana tarba ima ibel association angang sing mayam aikoi gi Manipur Pradesh Congress Committee na block Congress Committee na amadi Wangkhem block Congress Committee aikoi Manipur Pradesh Congress Committee ga kusam naraga aikoi na ngamjaba ising thangna rabagi hamna naba singi alu tinhau hawai hau asina singba mayam material mayam hek ngomda changba mayam singse aikoi Manipur Pradesh Congress Committee na aikoi gi leader Rahul Gandhi ji mahaki 52 suba birthday ga sumari leinana mayam awaba taraba sinau sing aikoi gi yelhau mai Bharat ki kangau noduna leiba naha kaya gi yaifanaba Defense Department ta Agnipat scheme gi makhada chahi mari Contractor thabak pigani haina laukhalakliba khongthang asibu yaningdaba phongdoktuna Bharat ki tongan mpham kaya da khoisaunaraba naha singna khongjang kaya changsalakliba asi yenglaga Manipur gi naha singda su scheme asi matangda lakadoriba kanaba amadi mangjaba sing asi khanghandaba yade haina MPCC gi General Secretary S Manautona phongdokre Wafam asi ngasi Congress baban da pangthokpa paumi singa unaba amada phongdokhibani mahakna haikibada Modi sarkar na Asedin purakani haikrabasu ngasi fauba afaba awana purakpa leitre Manipur dasu BJP na luchingba sarkar laklabadi haugatlagliba naha lak ama makhaida thabak pigani haina lauthokhiba leirabasu hauzik faubada thabak fangdabagi chang wangkhalakle mahakna makha taraduna covid na maram oiraga chahi anirom thabak laudabana vacancy mayam ama leirabasu hauzik mass recruitment laubagi mahut contract basis ta lauribasi karigino haina hangkhe
mahakna makha taraduna union government ki oina defense department ase khwaidagi expenditure chawba department ni maram asina contractual basis ta thabak lawba sina takpadi India gi sen thungi fibum aduki matik sothare haiba takpani loina defense kumba yamna luraba department amada contract ta thabak lawba ase yaningde maramdi lawga dawriba nahasing adusu mature eba watpa amadi training dusu yamna sangna piroidabana maram oiraga nongmai kap amadi tongan ba warfare technique tambiraklani madudagi tholaklaba matung karigumba thabak fangdrabadi lemhauriba mi singduna ningba kaibadagi hena khoisangnaduna India gi internal security da singnarakpa oina tholakpasu yai fanaba paikhatluba thorang aduna fattaba purakpasu yai haina fongdokladuna asigumlaba agnipat scheme asi department khuding amadi opposition leader singna fazana khanganingbadagi apamba fongdokpaga loinana scheme asigi chap chaba notification ama thoktuna policy ama fazana sembagi apamba su fongdokhe government ki paikhalai bukhung thang je koi gi naha mayam da kai boy kani haina khali naha mayam na yo hori bise asigi manung dale wa khalon ji yaning de bagi determine ne sahi mari thabuk to ban ba bise mi yamaki prestige ya shop to wa mi ju gi individual level da choi me choi prestige choi adu magi secure ba yes nang thabuk se changa ga di sigumba apaba package manang di doktor lagi hai bese asigi scheme sina pide mai 11.71 around 12 lakhs ki apai ki kanu yawa ma tolo tungjan bani kai ni government pirak pani pi ni hai 12 lakhs ki kai doktor mi mi ki punji 12 lakhs kai doktor Malim sinba thungna pangthokna bagong ngase ningthemcha karong da leiba holistic vista haina khangnaba rehabilitation center da laikhidraba Marianbam Rajesh Singh gi mingda Father's Day gi thoram ama imung manung na sinduna pangthokre ngasi gi thoram aduga mari leinana Marianbam Rajesh gi machanupe Marianbam Angelina na haikhibada ipa ipo bu laikhidraba matam da ningsingba adu natana hingligai matam da luna chana tawbiduna ison makni khanba ama change Manipur ba awanba khunai ama puraknaba honabada mafam asida leiriba ibung ipasingna mayai kaba chinjak singdagi matam pumbada lapna lebiyo haina fongdokhe ngasigi thoram aduga mari leidana laikhidraba Marianbam Rajesh ki imung manungna center asida ngamjaba potlam kaya amasu khudol tamkhe aina ngasi Father's Day se Manipur da suyamna anauba haibadare ai ima ipa se hingi ngai da suyamna luna tawbiba aduga sira kanda khatam mushi banataba ai papa ira makta ngasi aina namjaba pratak palakjaba se na ning penbi aduga pana su than leirambagi ai se la pasida papa su leironggadra aina ai khalbe da singa adu leibirani go mayam sida aina hajaning bas ni sa hai bani sa se yari khai jabi ganu haina ai upload tawjari Minister of Culture, Government of India, CAPGS 2021-2022 amadi People's Socio-Cultural Organization PESCO ga khusam naduna tha ama chumna pangthorakiba training cum production of pausa jagoi gi training program ngasi lotion create ngasi Kakwa Lilando Lampa Community Hall da pangthokpa training program lotion bagi thorang ga mari lainana PESCO gi secretary Khatrimayum Jitena haikibada ngalingai matamgi kanglei haraubadagi hauduna nongpok ningthau amadi panthoibi ani na puna thogal tawminabada sarami haiba jagoi makhal asi aikhoi gi haurakliba angang singda nauna khanganaba amadi lamdam asigi leijaramba nat amadi jagoi makhal asibo kalhaunabagi pandamda thoram asi pangthokpani haina fongdorakhe ngasigi thoram aduda Sangit Natak Academy Award Saurakpam Hemanta Headmistress PK Upper Primary Junior gi Headmistress Moirangthem Thoibi Devi Social Worker amadi Film Artist Irengbam Eken Singh amadi Ibomcha Singna mathang sina mayai tangba lauduna amadi PESCO gi artist singna jagoi makhal ahum saduna thoram adu loisinke Kalsagi miyang makata workshop tarobasi uthok sabni adako ise kangai singa takpi matunda koi maitai gi kangai harau gi matunda poni thawani pathoi bi anina punna aban tawinaba na sawa ba jagoi makhala manera kangai singa takpi lamdam singi laijaramba na amadi jagoi makhala singu mang dawre habi wakhanda nauna harauba angangsingda khanganabidamata jagoi makhala si puthokna mayam thawsabni
एसेन रेपर्टरी थिएटर गे सही की ओइना पुथोकपा प्ले तांगोई की याइफा थौनी थौरम ngasi इम्फाल ईस्ट लेबा खुराई कला विद्या वाबन गे कम्युनिटी हॉल दा पांगथोखरे थौरम अदुदा प्ले असगी स्क्रिप्ट राइटर नीलदजा खुमन म्यूजिक डायरेक्टर लेमा पोकम टिकेन खुराई कला विद्या वाबन गे सेक्रेटरी प्रेमानंदन मथंग सिना चीफ गेस्ट ऑफ ऑनर अमदी थौरम मपु ओइना सरु याखिबगा लोइनना प्ले असब डायरेक्शन पीगदौरिबा थिएटर असगी डायरेक्टर जुमा खान अमदी आर्टिस्ट सिंह सरु याखे थौरम का मरी लेना चीफ गेस्ट की वारोल पीरदुना स्क्रिप्ट राइटर नीलदजा खुमन हाइखिबदा स्क्रिप्ट असी डायरेक्शन पीगदौरिबा जुमा खान दा पीनबा हाइदुना पीखिबदगी महाकना पामलदुना प्ले ओइना सागतपनी मतम अमदा फुरुप अनी खकी मरक्ता नुसिनदबना मरम ओइरगा थेंगना हाटकनी हाइबगी मरलोम थमनदुना इरांग थोखिबा अदुदा थमोइदा फावरोखिबा चैथेंग अमदी इथिल अदुदा युफम ओइरगा सागतपा वारिनी ताइबंग मिसी अमगा चंगथोक चक्सिन तौरगा नुंसी चानना लेबा याबा अदुबो ममांगदा लेनखिबा नुंगाइनदबा अदुना मरम ओइरगा मियोइबगी मिनुंसी यावरक्तबा असि तौगुमसे मियोइबा हाइबसी ngaihaki oiba sentiment ta chatpa jiba amani maram asina furup maselgi wakhalona mang tharaga yeknabada laman khumningbagi wakhalon asi furup khudingda loina fawe aikhoi maselgi marakta thamliba muknaba amadi yengthinaba asi thadoklaga amatta oibagi saktam sagachi haina phongdokliba wari amani haike प्ले असी सानबा मतमदा बाबोक सिंगदा ngaihaki oiba nungaiba adu piba natana tung koina sakna sona haugadaba प्ले ama ohensi haike थौरम अदुगा मरी लेना म्यूजिक डायरेक्टर ओइरिबा लेमा पोकम टिकेना हाइकिबदा प्ले अमा सानबा मतमदा थिएटर म्यूजिक के रोल असी अदुकी मतिक चावे प्ले अमगी वाटलिबा अहोबा खुदिमक म्यूजिक ना मेनबा बाबोक त यहोनिंगबा मेसेज कया यहोनबदा म्यूजिक ना अचौबा थौदांग लौरे थिएटर हाइबसे कंपोजिट आर्ट अमा ओइबनिना मसीदा चंगबा असी अराइबा ओइदे अमदी चंगबु चंगख्रबदी थोकपा ngamnade कंपोजिट आर्ट असी कुपना खंगबा चंगे आर्टिस्ट हाइबसिदी मपाल लेतबा इपाक अमदा इरोइबगा पांखकनी हाइना फोंदोखे हंदक नोंग मनीनी असिदा नोंग कना चुबना मरम ओइरगा जिरिबाम डिस्ट्रिक्ट के मफम अयांब इसिंग थुमसिलकले मखा ताना नोंग लेपतना चुब तारबदी हेना इसिंग चौखलक्तुना मियामदा अवाबा कया पीरगनी हाइरे युम लंबी सोरोक तुरेल इसिंग चंगदुना अवाबा कया मायोकनरे मरम असिदा जुरी कॉलेज ता बीए बीकॉम अमदी बीए साइंस के 4th अमदी 6th सेमिस्टर की एग्जामिनेशन सु हयेंगदगी हौगदौरिबा असिदा महैरोइ सिंगना जुरी कॉलेज फावबा लाकपदा खुदोंग चादबा कया मायोकनगदौरे मसीना मरम ओइरगा हयेंगदगी हौगदौरिबा एग्जाम असे मतम खरा यैथोकपना फगनी हाइरे इसिंग थुमजिन खिबदगी लतिंखाल इस्लामाबाद जेटी रोड दिवोंग खुनौ अमदी कदम तला लंबी दसु चथोक चसिन याद्रे हाइरे लांगोल निंगथौ लेकाइदा लेबा ओलेस होम दा लेरिबा अहल ओइरबा सिंगदा ngase मणिपुरी अइबा सिंगी अपुनबा लुफकी थौमी सिंगना फिरोल खुदोल तमदुना इकाई खुमनबा उतख्रे चाकलेन अमा चामिनदुना पांगतोखिबा थौरम अदुदा होम असिगी चेयरमैन ओइनाम मंगी अमदी अतै सकनाइरबा मियोइ कया ससरु याखे अइबी सिंगना सैरेंग कया पाथोक्तुना अहल सिंगदा ताहनखि लोइनना इसेगी थौरमसु पांगतोखे ngasi thauram aduda saknairabi aibi sagol sem bilasini RK Sanahanbi Chanu Malaya Moirang Them RK Hemabati Dr Nirmala Raskumari TH Memi Samurai Latpam Santibala Hawam Nalini Salam Santibala A Memi El Sonia K Gangarani Dr Maya Nepram Dr Se Chandrakala Dr Lauriam Santani Amadi Dr NG Ikasini na Chingbakaya Sasaryakhe थौरंगी मनुंग चना RK हेमाबती हैसनाम रघुमनी अमदी ओल एज होम असिगी अहल लमन कयाना तोंगान तोंगान इसे सिंग सखे ngasiगी थौरम अदुगी मनुंग चना कुमजा इंग्लिसिंगनी तराता तरेते लिंखलखिबा लांगोल ओल एज होम असिगी चेयरमैन ओइनाम मंगीना कथोकपगा लोइनना अहल ओइरबा सिंगी थवल तौदुना लेरिबा असिगी दमक्तसु इकाई खुमनबसु उतखे मतंग सा ब्रेक अमलोमिनसे Itaw ka daw nang wakay nung ay talay do. Kamay nung ay dino. Sige ta, jida ni heg ako yung Pineapple Festival yang itu. Itaw sa hiya ni sure ni na pandemic na maram mo rin kaya ito kiba siya. Yung pangdra ba ni ne? Nang pau kang tadri ba? Kari pau no. Ano po yung palampay na Pineapple Festival sila ni kang tade. Hatak sila dira. Handak sa sila din eh. Traw nga suboy na. Hay sa ini lepre ito na. Asyang bali tratre suboy ka doon niya ba?
Trong ngã xuôi này hắn ta Pineapple Festival sẽ đang bằng thôi nè Sini now ma'am 2007 nagi lep manai dira ngasi pawa sa therap tuna lay diba sahi ani lep dru matungda hantak di situ de trawa suboina lagliba July gi date 1 dagina date 5 pawa Thambanu Market Complex Poropat Lamkhai Andrew Kendra da pangthok charagani lamdam asigi state fruit among oiriba kihom asibu yokhatpa amadi pothok asibu pothok liba longmi simbu puning thogat poina 2007 digi hogduna ngasi fawba pangthorakli Pineapple Festival asibu iramdam asida lebiriba kangai chat punamakna saru yabinaba haizari aduga festival asi hawbadagina loiba fawba cultural program amadi isai nomagi thoram singsu pangthok chadani tarulak suba state level pineapple queen Mahausagum handaksu pangthokani pangthok chariba sigi maru eba pandamdi kihom thajariba akhoi farmer singa sida khoina alternative arrangement ama haita akhoi magi khara magi hingnana bagi lambi ama oinana ba khoina magi sarkar gi maikai dagi hanasu funding khara khoina magi khoina piduna lagli adu masisu makhata na pinana ba haidana khoina khona jabani aduna kihom thajariba singa sibu puning thagoi pibo ena Manipur gi praja mayamna Pineapple Festival asi yengba lakpiyo amasung saruk yabiyo haidana mayam phumna khurumjari ado akhoi di khatangna chatlaga tawdi yaroi aduna mayamju Pineapple Festival ji yengba lakpiyo hantakti yam nungaigine abje thajaba lai mayamsu sungsoi thoidana lakpiyo ekhoisu gaijerangi Break ki matungda mayam batarap nokchare haukiba June 13 da pangthokiba mangarak suba ariba longe wahan thok changdamnaba amadi June 12 da pangthokiba mapan suba suk state level spelling competition ge final round ngase GM hall da pangthokre thauram aduga mari leinana suk state level competition 2022 gi convener TH Tarun Khumana hai June 13 da CC Higher Secondary School da mahairoi chani na sarug yaduna ariba longe changdamnaba ahan ba tangka ki pangthokhe Makoi adugi manungda mahairui 13 ngasi final round changba ngamkhe June 12 da Khuman Lampak ta pangthokiba spelling competition da mahairui 5,000 muk saruk yakhe makoi sing adudagi ngasi final round da category A amadi B da mathang sida mahairui 13 amadi 13 changkhe mahangna makha tana phongdokhibada sukpu miyamna nungsibiba amadi thajabibadagi asuk yamkhraba mahairoi asina saruk yarakpani Class 10 amadi 12 ki exam da position laukraba mahairoi kaya thengnaruba matamda sukna sinduna chahi khudingi pangthokpa spelling competition yaunaba hotnaba matamda pakhiba honakiba kaya aduna achauba exam kaya ase mai pakpa ngamlakhibani haiba wafam phawba phongdorakpa thengnarakhe ngasi final round gi makong mathang taraba mahairoi singda tha asigi kun tarukta mana yenthokpagi thoram pangthokani tongan ba category khuding makta first taba miyoida sel oina lupa lising kun certificate loina momento second taba miyoida sel oina lupa lising tara ga manga certificate loina momento third taba miyoida sel oina lupa lising tara certificate ka loina momento amadi final round changkiba khuding makta consolation prize pi gani haide Saruk yakiba mana fanghaudraba mahairoi singna hena hotnaduna sukna siliba competition sing asida saruk yabigo haina phongdokhe Sukna sapung lakpa ikui puitringai dagi adu sakona dona pangthokpa lawa sukki selevet spelling competition asinga sidi khajik mapung marai phawa competition ama obangam labra haina season la jai no khoi thamoida phawje mamangi nipan suba sukki selevet spelling competition haina competition asida gi hadaki mapan suba sukki selevet spelling competition sida saruk mahiroi saruk ani hena aitare mahiroi sin manga hena saruk ya kwasi ta sega nuai ba season la jai no khoi thamoida ngabam phawje asukya kon mahiroi sin asi saruk ya kwasi sukna sinjari basira sumaya mahiroi sing ojasi de miyamna sukku thajabiba sukku nusibiba amadi competition asi kanaba sing asi khambiba de saruk ya bani haina akoina phawje
Manipuri wangmada leiba tongan tongan ba institute singda mahai tamba fangnabagi pandamda education fair amasung conference amang ase classic grande da pangthokre career health education amadi RVTC anina pullaga pangthokpa education fair aduda tongan tongan ba state singda leiba institute taruk rom na sarugya khe thauram aduda career health education gi director Saklan Sahi RVTC gi director Jabir Rahman na wangang khe Education fair adugi matangda career of education gi director Saklan Sahina mahakna makha tana state asigi mahairoi sing undergraduate graduate amadi postgraduate singda tongan tongan ba line da tamning ba yana ba fair assistant bani haike institute kuntra ronga career of education ga khusamnaraga fair asi pangthok pani haike ngasi moirang kendra da kendra asigi MLA th santi gi meeting makhada urea yenthokre ward yankai humdoi da lomi lising amaga chamanga hen leiriba kendra asida har beg chamanga na yen ba haibasi araiba natte adubo MLA gi worker singa tanaraga housing har chaiba yaraba lawfong khallaga har asi pibani haina MLA gi PA M Uttam Kumar fongdokhe mana makha tana haikibada walhoriba khara asiso mari leinaba singa tanaraga athubu matamda pinaba honagani haike ꯑꯩꯈꯣꯏꯅ ꯂꯧꯃꯤꯁꯤꯡꯗ ꯌꯦꯟꯅꯕ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯂꯧꯃꯤꯁꯤꯡ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ MLA ꯁꯤ ꯊꯧꯔꯝ ꯁꯥꯟꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯐꯤꯜꯗ ꯆꯠꯂꯒ ꯁꯔꯚꯦ ꯑꯃ ꯇꯧꯏ ꯍꯥꯏꯔꯤꯕ ꯁꯔꯚꯦꯁꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 15ꯗꯒꯤꯅ 20 ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯐꯧ ꯍꯧꯔꯕ ꯑꯗꯨꯒꯨꯝꯕ ꯂꯧꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ ꯍꯥꯏꯔꯤꯕ ꯂꯧꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗꯅꯆꯤꯡꯕ ꯑꯩꯈꯣꯏ ꯈꯣꯝꯒꯠꯂꯒ ꯄꯥꯇꯥ ꯈꯣꯝꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯄꯤꯕꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯁꯤ ꯑꯣꯅꯦꯕꯜ MLAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯧꯖꯔꯤꯅꯤ Naren Senada Sainik School Saba Yaroi Haina Naren Senada Leiba Club Maira Paibi Amadi Luke Kayana Warif Taduna Ladingai Cherakta Miyambu Lana Lamzingnaba Amadi Sainik School Sazilaknaba Honoriba Asi Laibak Tibani Haina United Naren Sena Development Committee Secretary Longzam Premjina Fondorakle Mahangna Makha Takibada Chetliba Chahi Asigi Haukiba May Thagi Tangkun Mathoida Naren Sena Miyamgi Oiba Mifam Ama Pangtoktuna Naren Senada Sainik School Saba Yaroi Haina Warif Lokraba Matong Mifam du da yaukidaba asapati kaubi nupi asina miyam busu minam kiba amadi chatliba tha asigi jungi tang taraga tareta local MLA bu lan lamjing kiba laibak thibani matungda asumna tawbidana ba khangalakle Naren Sena khulgi maning thangba sarukta ekar chamarom chawba lam second IRB gi battalion sanaba pikrabani masigi mathakta amuk Sainik School sanaba plan tawriba asida leiba public ground water supply pukri sanjabung punna amuk loksin khragadi Naren Sena khul ase punna loksin khibaga chakmanai aduna Naren Sena da Sainik School saba sukya yaroi atoba mafam da sabiyu haina fongdokhe Tara Taret Hataru English Singaniga Kungani Toy Irai Numita Kungangi Mifam the Sunga Yaudaba Asapati Kobi Lupi Asina Naran Sena Kungang Asibu Minam Batanatana local MLA Busu Lana Lamjing Kiba Asi Laibak Tibani Matunda Asigumna Lana Lamjing Basi Tobidanaba Hajari Naran Sena Kungang Asigi Maning Thangba Sarukta Lam Ekar Samuk Sauber Lam Ama Naran Sena Kunganga second IRBida Pikhabani Masida Public Playground Grazing field, paddy field na singba punamak yaukhrabani masigi mathakta haujina amuk Naran Sena gi mamangom thangba sarukta asida laijariba lam ekar 38 lom sauba asida Sani School sanaba plan tauriba jaga asida public ground water supply public pond amadi grazing na singba punamak lausin khragadi Naran Sena Punama Losin Baga Sab Manare Maram Masina Naran Sena gi lejariba club Mera Paibi Praja Punamagna Haiba Asi Yenga Kanda Sabiganu Haina Hajabani Manipur State Sumang Lila Council Amadi Theatre Mirror Infal Anina Puna Kusam Naduna Iboyaima Sumang Lila Sanglen Palace Compound Infal Ngasidagi Hauduna Matang Thagi Taraga Mapan Fauba Moirang Pravada Yumfam Oiba Tha Amagi Theatre Workshop Haudokre Thauram aduda Manipur State Cooperative Union gi President Al Tompisak Singh M Purnimasi Leima PH Gunachandra Sharma loinana Saurapam Hemanta Padmasri Nabaware Pana Chingba Kayana Saruyakhe Thauram ga mari lainana athoiba mithung oina Saruyakiba El Tompisak Singh na haikibada Manipurda Sumang Lilagi School ama fawba leitabana leptena chatharakpa kunipan suba training course asina Sumang Lilagi asengba mahai tangfam amani haibada haiman bathokloi
Sumang lirana ngasidi malemda Manipur gi art and culture gi asengba saktam utpa amata ngairaba lambi oide. Project Director Nabawaripan haikibada Sumang lila gi asengba concept amadi philosophy da yumfam oiba chap chab repertory amal lingba ngamnabagi pandamda workshop program asi lepa leitana pangthoklakpani. Masibu yokhatnaba hotnabada amadi repertory amal lingba ngamnabagi damal Manipur lengaknasu ahenba meeting changhaningbagi apama phongdokhe. Ngasidagi haudokliba training program aduda trainee yankhairom na saruk yare. Rakesh Naurem amuk hana Saipal gi editor oina khatkre. Ngasi ayuk pung tare taba matamda Saipal gi president Dr. Athokpam Kholchandra na mifam mapu oiduna Kwakaital Moirangpurel da leiba lup asigi office oiriba Khondram Dorendro gi yumda pangthokiba executive mifam na Rakesh Naurem bo amuk hana Saipal gi editor oina khatkre. Rakesh Naurem mamangda Saipal na phongkiba isai mayeki khomjinba lairik nungsi sairol amadi ningtambagi isai kauba lairik ani asigi editor thangna na oikraba matung ahum lak subo oina look asigi editor oina ngasi khankibani lakliba August ki tang 22 da Saipal gi taraga taruk suba mapo kumon thoram pangthokpaga loinana nungsi nungon da yumfam oiba isai mayeki khomjinba lairik ama phonglagani Lairik asida hapnaba Saipal gi member sing amadi Manipuri lon gi isai mayek ibiribi singna isai mayek taruk thenglabada July gi tang tara fawgi manungda luki secretary natraga treasurer natraga na editor pisin birapa yagani haide hen akupa marol loop asigi contact number 6009562780 natraga 7005249813 dagi khangbiba yagani haina Saipal gi secretary KC gitana thadorok pacharol amana haide Huyen Lalong Thangta Association Manipur na sinduna 4th edition Khelo India Youth Games 2021 da saruk yaruba Thangta gi sanaroi sing amadi court sing okpagi thoram ama ngasi Imphal West ki yumnam huidrom da leiba Thangta Mahikol da pangthokre Thoram adada World Thangta Federation of India ki President Huidrom Prem Kumar World Thangta Federation of India ki Hanagi Secretary Thongnauzam Priyo Kumar amasung Huyen Lalong Thangta Association Manipur Secretary Haikruzam Cha Babunan Mathang Sina Chief Case President Amadi Guest of Honor oina sarugya khe Chatliba tha asigi tang mari dagi taruk fawba Haryana ge Panchkula da pangthokhiba Khelo India Youth Games 2021 aduda Manipur gi nupa gi thangta team na gold mari silver ama phangduna team champion oikhe amadi Manipur gi nupi gi thangta team na gold manga amasung silver ama phangduna team champion oirakhibani IZR Itski Makhada 44 Assam Rifles na International Yoga Day ga mari leine ngase nomagi oiba indoor yoga session ama Tamenglong gi battalion headquarter da pangthokre ngasi gi thauram aduda nupi gi oiba yoga quiz amadi yoga gi matangda kanaba kaya so event ki saruk ama oina pangthokhe thauram asigi maru oiba pandamdi yoga na miyoi bada piriba kanaba adugi matangda khanghanbani haikhe loinana yoga gi poster kaya so miyam da ukhe Aroibada Mariba Pau Umuna Pizari. E-Rickshaw Workers Union Manipur na sinduna road show ama Manipur ki Chief Minister N. Biren Singh na lamthakre. Amadi Waithong Sangomsang area da eviction tawkhibada awa ana tahawraba miyoi singda Manipur Pradesh Congress Committee na ngasi chana thaklaba polam kaya mateng pangkhre Matang isda numidangi Pony TV Prime Time News loishin jare Manipur da thogliba e pausing khangnabagi damak Pony TV bu meeting tabiyo